Meoiba heg iba pabagi chatnabi haukiba amati aiba record thamba haukiba mikup adudagi kaya rakana Meoiba Jati gi marakta sakti munaba amati lam munabagi haktakta kaya rakana lan thokibagi record akoina khangba ngamle ngasi phawda Meoi amagi maramna prithvi asida lanjau kya amasu thokankre adubu somna karigumba matamda Meoi amagi maramna thoklamgadaba lanjau ama Kankhiba Wari adudi tabikra Nupa aduna mechin na pirakpa result adugi mayokta masana thazaba amati experience aduna United States amati Russia anigi marakta thoklamgadaba nuclear war adubu kanki wari ase hek tabdadi science fiction movie amagomna kanbaya adubu thokdok asimag 1983 gi numit amada thokki hiram asiga mari lena video am Daily Dose Manipur na mayamgi damakta puduna lakchari channel asida nauna lakpiriba viewers subscribe button da click among tang nambidu channel asibo support tawbiyo amadi asigum laba interesting oiraba video kya ama leptani amok video gi maiki da pangse matam madu United States amadi Soviet anigi marakta yamathina awang wathaki mungdaba amadi tension lainaba Cold War gi matamni prithvi pumbada yamna kinaba amati asoiba khongthang amana nuclear war gi khayata tagadoriba matamni 1983 gi hawrpa matamda prithvi asida makhal kya gi thodok kya thokki masina malem asibu michang chungrinabagi achauba lanjau amagi khayata pusalakki Soviet Union na Eastern Europe ta nuclear gi missile kya deploy tokki masina maram oiraga NATO forces singdagi su achauba response ama lakki situation asi pak chawthorakhi amati maiki anina World War III damakta sem sanaki adubu prithvi gi miyamna khwaidigi akiba amati kawba ngamlaroidaba numit adudi 26 September 1983 asina oiki numit aduda Soviet ki early warning system na America gi nuclear puba missile kya kaplakpagi detect tawki malem pumbada miyam gi sor thinki amati Soviet ki leaders singi wakalda phibam aduda retaliate tawgadra natraga tumina yengduna leigadra yamna chamamnaki adugumlaba yamna pukning ningdik lawnarba matam aduda Meoiba Jati gi damakta Nupa amna chapnyum lepki Nupa adudi atai kana sunate matam adugi Soviet Air Defense Forces ki Lieutenant Colonel Stanislav Petrov misak asina malemda World War III thoklamgadabagi kanki video asina makata numit aduda kamdongna thokiba thodok no haibatu amutang kangminasi numit adu September gi tang kun gatarukni chahina 1983 masagi chahi nipuga mari suraba Russian military Lieutenant Colonel Stanislav Petrov na radar gi screen mamangna nungti gi matawgumna phamduna duty tawrami adupu kanghongdana maki screen aduda alert signal amalaki screen aduda America gi nuclear missile manga Russia tamna kapsulak madu urami Petrov na hojik phibam asida yama telma matam aduda achobo decision ama laugudami karigumba mahakna phone tawduna America gi mathakta retaliate tawnaba advice piragana soidana America gi mathakta nuclear bomb thadaduna World War III soidre aduna karigumba tawdragana mahaki fellow countrymen mayam adu US gi nuclear attack ta loina siba oithoksu yaribani mikup asida prithvi gi maraibak adu nupa asigi decision amana loina hongkiba yabagi tanja ama oiki adubu mayam sing asi mataw karamna oirakiba haibadu amuktang rewind tawsi 1945 ta World War II hek loikibaga United States amati Soviet Union anigi marakta yamna yengkinaba helaki 1947 dagi hauna world asi geopolitical bloc ani thongna khaiduki Soviet Union na Eastern Bloc aduga Western Bloc asina United States na luchinki matam asidagi hautuna chahi decades kya yamna yengthina dun laki masibu Cold War haiduna khangki tasengna lam ani asi marakta war mak thoki drapasu global domination gi dhamak highly intense conflict spying amadi proxy war tawduna atopa lebak kyada irang thokanki khudam oina Korean Wars amadi Vietnam gi war ani asini haibia lebak ani asina hiram kyada khudam oina science amadi technology warfare space ki hiramda amadi nuclear khulai gi lamjelda yamna kana amana amadagi henanaba onaki United States na nuclear bomb sabagi lamjelda mangjin thakrabasu World War II loikraba matu 1960 da Soviet na nuclear gi sakti adu paiba ngamki
1961 da Russia na hydrogen bomb saki bomb asi aduki matik sathibagi haibu World War II da sizinakhiba bomb mayam adudagi saruk tara hen sakti lerami amukasu Russia na Korean Airlines ki commercial flight amadi United States ki senator yawa flight punna flight ani thugai ki masigi matungda leibak ani gi marakta tension aduki matik hengalaki amadi Russian singna America gi maiki digi mikup ama hektada landarak pa yabagi othupadu khangna yamna mikup nahum singna leiba matam Lieutenant Colonel Stanislav Petrovna Moscow gi mapanda leiba command center Sarpukov 15 da computer amagi mamangda famduna maki duty gi shift adu hawi mahakna duty hawbagi pung kharagi matungda ikang khangduna ballistic missile early warning system adugi alarm adu khonglai United States ki matakta leiriba Soviet ki military satellite aduna US military base amadigi Russia tamna intercontinental ballistic missile ama capsule ki signal ama early warning system dagi thori hogdok aduda Petrov yamna ngaklami amati thazabang ngamde mikup kharagi matungda amukasu early warning system adudagi alarm mathang marira khonglai masina takle madude US na Russia gi matakta missile manga capsule lang Haujikti warning system aduna launch tawbugi signal tarom labagi matungda missile strike tawbugi alert amo laklami matam adu haiba early warning system asi yamna nauriba technology amadi yamna reliable oiraba technology amasu oirami haujik Petrov ta sing sok oire khanfam khangre Petrov Soviet military gi yamna critical oiba misak amasu oirami amadi karigumba US na missile strike tarok matamda decision making gi chain of command su yama chawba maki role lerami Petrov na Soviet Air Defense Force the joint tawdringaida capital leiba Soviet Air Force base mada radio engineering tamnaki amadi tapna ngasi Lieutenant Colonel rank asida lakibani haujik maki role asidi early warning satellite ta lakpa signal adubu monitor tawriba staff mayam sing adubu supervise tawbani lakleba signal adusu chummi natraga lali heba decide tawbagi akaknaba rules amat lerma sunati tasingna higher authority da report tawbu natraga tawdu bahibasi Petrov ki makutta lerami adubu mikup aduda Petrov na makutta telephone paiduna kari karma decision lawgani paiduna mahak chamomna duna lerami karigumma mahaki senior singda hek report tawrubada mahaki makuttagi nanthokiduna nuclear war amasu thokpa yari aduga karigumba report tawdragana maki praja punamak US ki nuclear bomb da losingibasu yari bani matang asida somna thokpa oirabadi kari decision lawgani habdu second ama kaithutuna amuta kantabiyo hauji Petrov na munna khallaba matungda yama chawba risk lawrka maki superior singda early warning satellite gi false alarm ni haidina report tawkirami makoina Petrov ta thazaba thamlami amati maram aduna headquarter da leiriba higher authority dagi US ta missile strike tawbagi decision adudi laktre adubu hauji Petrov mang lauriba decision adu achumbara natraga aranbara haibadu khangnanaba mikup khara ngaiba tarami maramdi decision aduna millions kya siga dawribani Petrov na wakal asi tawna pungkhai ama haukiba khangode mamaida Petrov na khangle madudi karigumba asengba attack oiramnamdi hojik phawdadi soidina khangba yarabani haina matamna sumosum haukiba makai Petrov ki puningda yam santi leba hele aroibada maki decision adu tasengna achumba amani haina manga yachare adubu thogdok asi madau karna thokleba matam maduda Soviet ki satellite warning system asisu yamna reliable oiba kulai ama oiki adubu matam aduda US na hana launch toki maduda Soviet Union na hatu nanghoroi matagum makoi gisu launch toki Russia da couple ko missile singo monitor tawriba satellite aduna lana numit ki reflection adubu missile kamlak pani hana report toki satellite asida ko tawkiba program adugi matawdi asigumba mayam asi filter taw adubu coder aduna matik chaba thabak toramdabna asoiba si thoki mamaida asigumba mayam asi future da thok tanaba reprogramming amuk tawki interview amata Lieutenant Colonel Petrov na asumna haiki madudi asigumba system asida mahakna 100% reliable oire haina consider tawde haina aduga mahakna thajai madudi asigumlaba khulai kya sariba miibana computer system dagi hena hai singba heli haina 1989 US Office of Technology Assessment asumna phongdoki madudi leibak ani asina kariguma nuclear war toramlaba US ki oin 35 to 77 population loiram
aduga Soviet Union gi oina 20 to 40% population loiramgani haina phongdokni aduga kariguma war toramliba lam ani asibu saugat palebak singi maraktasu lan thoktuna World War III asi soidna thoknambasu ai haina phongdokni incident adugi matungda Petrov miyamna matam sangna kaunaki amadi hingnanabagi damakta Petrov potato farming tawduna leki tasengna hairabada prithivigi miyi amata magna laukiba chawraba thodang adubu khanglomkite adubu 1998 ta Soviet Missile Defense ki retired commander Yuri V Botinstepna maki journal ama publish tawki journal aduta Petrov ki wari adu liki amadi mikup adudagi prithivi miyamna Petrov ki chawraba World War III thoklamgadabdagi kankhiba thodang adu khangba hawki 2006 ta Association of World Citizen United States ta award kusinki matungda 2013 na Peace Prize piduna honor su tawki masigi matung masagi chahi humdra ka tari surokpa matamda megi tang taragama 2017 da Moscow da leba khungang amada Petrov laikite 1983 gi numit aduda Petrov na masada phorpa amati experience aduna laukiba decision aduna World War III thoklamada ki kanki adubu kariguma mahaki decision aduna ona tainaba oiramlaba ngasi aikoina uriba prithvi asigi saktam asisu oiramdaba yai matang asida daily dose Manipur na mayam lagi kanyanabay atang nizari amadi video asibo like share amadi channel asibo support tawiduna asigumlaba nungai raba video kya ama leptana yengpi